ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯐꯤꯂꯝꯗ ꯂꯥꯛꯑꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯒ ꯂꯩꯁꯤꯅꯦꯕꯀꯣ ꯎ ꯃꯣꯔꯣꯛꯁꯦ ꯆꯥꯒꯦ ꯇꯧꯔꯤꯅꯦꯕ ꯑꯃꯨꯛꯇ ꯅꯠꯇꯦ ꯎ ꯃꯣꯔꯣꯛ ꯆꯥꯒꯦ ꯇꯧꯔꯤꯅꯤ ꯎ ꯃꯣꯔꯣꯛ 5ꯅꯦꯕ ꯑꯗꯣ ꯁꯤ ꯆꯥꯒꯦ ꯇꯧꯖꯔꯤ ꯃꯌꯥꯝ ꯀꯤꯡ ꯆꯤꯜꯂꯤꯁꯦ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯑꯇꯦꯛꯄꯁꯨ ꯌꯥꯎꯋꯤ ꯁꯤꯁꯦ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯃꯌꯥꯝ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯇꯩꯗꯤ ꯀꯩꯁꯨꯝ ꯌꯥꯎꯗꯦ ꯏꯆꯝ ꯆꯝꯕ ꯃꯊꯦꯜꯅꯦꯕꯀꯣ ꯑꯁꯤꯅꯤ ꯁꯤ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯇꯦꯕ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯃꯈꯣꯏ ꯍꯥꯞꯄꯦ ꯄꯥꯟ ꯏꯔꯣꯟꯕꯅꯤ ꯑꯗꯨꯝ ꯉꯥꯛꯇꯪ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯆꯨꯝꯅ ꯍꯥꯞꯆꯜꯂꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯏꯁꯦ ꯍꯥꯔꯤꯕ
ถ่ายที่บ้านเริ่มมองช้าแล้ว ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯃꯣꯔꯣꯛꯁꯨ ꯁꯥꯕꯅ ꯂꯣꯏꯔꯦꯕ ꯍꯥꯏꯁꯤ ꯃꯥꯅ ꯂꯣꯏ ꯃꯣꯔꯣꯛ ꯁꯥ ꯂꯣꯏꯔꯦ ꯑꯗꯣ ꯃꯣꯔꯣꯛ ꯁꯥꯕ ꯀꯣꯛ ꯉꯥꯎꯕ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯑꯅꯧꯕ ꯑꯗꯨꯝ ꯄꯨꯖꯔꯛꯈꯤꯕ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ